ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯑꯃꯥꯏꯕꯤ ꯆꯅꯤꯡ, ꯑꯃꯥꯏꯕꯤ ꯁꯦꯅꯨ, ꯑꯃꯥꯏꯕꯤ ꯄꯦꯅꯨ ꯑꯃꯗꯤ ꯑꯃꯥꯏꯕꯤ ꯋꯥꯡꯊꯣꯏꯕꯤ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯇꯥ ꯃꯔꯤꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯈꯣꯏ ꯃꯔꯤ ꯑꯁꯤ ꯑꯃꯥꯏꯁꯤꯡꯅ ꯆꯟꯗꯨꯅ ꯂꯥꯏꯇꯤꯟ ꯀꯌꯥꯒꯤ ꯂꯝꯕꯤꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ, ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯕꯤ ꯑꯃꯥꯏꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯃꯔꯤꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯩꯕꯤ ꯑꯃꯥꯏꯕꯤ ꯍꯥꯏꯅꯁꯨ ꯂꯩꯕꯥꯛ ꯁꯤꯟ ꯊꯨꯡꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯅꯤꯡꯊꯧꯅꯁꯨ ꯑꯃꯥꯏꯕꯤ ꯃꯔꯤ ꯑꯁꯤꯕꯨ ꯅꯦꯛꯄ ꯀꯌꯥ ꯑꯃ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯁꯛ ꯃꯇꯧ ꯑꯃꯗꯤ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕꯤ ꯑꯣꯏꯕꯅ ꯅꯨꯄꯥ ꯀꯌꯥꯅꯁꯨ ꯄꯥꯝꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯆꯅꯤꯡꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏ ꯃꯔꯤ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯄꯦꯅꯨꯅ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯍꯟꯗꯛ ꯇꯦꯡꯃꯨ ꯂꯩꯃꯨ ꯀꯂꯛꯂꯤꯕꯁꯦ ꯀꯝꯗꯧꯁꯤꯒꯦ? ꯆꯅꯤꯡꯅ, ꯑꯗꯨꯒꯤ ꯋꯥꯗꯨꯅꯤ ꯑꯩꯅ ꯇꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯉꯁꯤ ꯅꯣꯏꯕꯨ ꯀꯧꯔꯛꯂꯤꯕꯁꯦ꯫ ꯋꯥꯡꯊꯣꯏꯕꯤꯅ, ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤꯒꯦ? ꯁꯦꯅꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯇꯥ ꯆꯅꯤꯡ, ꯀꯔꯤ ꯇꯧꯁꯤꯒꯦ? ꯑꯋꯥꯡ ꯃꯥꯏꯀꯩꯒꯤ ꯍꯟꯗꯛ ꯑꯩꯈꯣꯏꯅ ꯂꯥꯏꯌꯦꯡꯉꯛꯂꯤꯕ ꯃꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯆꯠꯂꯒ ꯀꯔꯤ ꯀꯔꯝꯅ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯄꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ꯫ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯆꯠꯂꯒ ꯀꯔꯤ ꯀꯔꯝ ꯇꯧꯕꯅꯣ ꯍꯥꯏꯅ ꯌꯦꯡꯊꯣꯛꯄ ꯆꯠꯂꯁꯤ ꯍꯥꯏꯅꯔꯦ꯫ ꯑꯃꯥꯏꯕꯤ ꯑꯍꯨꯝꯗꯨ ꯋꯥ ꯈꯟꯅꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯃꯥꯏꯕꯤ ꯆꯅꯤꯡꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥꯖꯃꯥꯕꯨ ꯌꯦꯡꯅ ꯃꯇꯝ ꯑꯃꯗ ꯑꯃꯥꯏꯁꯤꯡꯒꯤ ꯁꯤꯡꯂꯣꯟ ꯀꯌꯥꯕꯨ ꯇꯥꯛꯄꯤꯔꯛꯄ ꯃꯍꯥꯛꯀꯤ ꯑꯣꯖꯥꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯈꯔ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯏꯃꯣꯝ ꯑꯣꯏꯕꯤꯗꯤ ꯀꯌꯥꯗ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ, ꯏꯃꯣꯝꯒꯤꯗꯤ ꯌꯦꯛꯅꯕ ꯌꯥꯝꯒꯅꯤ, ꯌꯦꯡꯁꯤꯟꯕ ꯌꯥꯝꯒꯅꯤꯗꯣ꯫ ꯑꯗꯨꯅ ꯑꯈꯥꯡ ꯀꯟꯕꯤ, ꯌꯦꯛꯅꯕꯅ ꯂꯥꯟꯗꯥꯔꯛꯂꯕ ꯃꯇꯝꯗ ꯈꯨꯠꯇ ꯈꯨꯠꯁꯨ ꯊꯥꯡꯂꯦꯟ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯌꯦꯛꯅꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯅꯥꯄꯜ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯑꯩꯅ ꯍꯦꯜꯂꯦ ꯍꯥꯏꯅ ꯆꯠꯄ ꯌꯥꯗꯦꯀꯣ ꯏꯃꯣꯝ ꯂꯥꯏꯕꯛ ꯐꯕꯤ꯫ ꯆꯅꯤꯡ ꯋꯥꯍꯩ ꯈꯔꯁꯤ ꯅꯤꯡꯁꯤꯡꯖꯗꯨꯅ ꯃꯕꯨꯛ ꯄꯦꯟꯅ ꯀꯞꯆꯩ꯫ ꯀꯞꯅ ꯀꯞꯅ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯑꯩꯕꯨ ꯈꯨꯠ ꯄꯥꯏꯗꯨꯅ ꯑꯐ ꯐꯠꯇ ꯇꯥꯛꯄꯤꯔꯝꯂꯒ ꯉꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯃꯝꯕ ꯂꯝꯕꯤ ꯑꯁꯤꯗ ꯅꯃꯣꯝꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯂꯤꯕ? ꯅꯃꯣꯝ ꯊꯧꯅꯥ ꯐꯕꯤꯁꯦ ꯉꯁꯤꯗꯤ ꯊꯧꯅꯥ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯣ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯆꯦꯛꯂꯥꯁꯤꯡ ꯌꯥꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯃꯔꯤ ꯑꯗꯨ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅ ꯄꯨꯒꯗꯕ ꯑꯔꯨꯕ ꯄꯣꯠꯆꯩ ꯈꯔ ꯄꯨꯔꯒ ꯑꯋꯥꯡ ꯃꯥꯏꯀꯩ ꯇꯥꯅ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯆꯤꯡꯑꯣꯏ ꯀꯔꯤꯑꯣꯏ ꯇꯧꯕ ꯁꯨꯛꯂꯕ ꯎꯃꯪ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤꯅ ꯃꯁꯤꯟꯗ ꯍꯩꯖꯕ ꯂꯥꯏꯔꯣꯟ ꯀꯌꯥ ꯁꯣꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯆꯅꯤꯡꯅ, ꯑꯩꯈꯣꯏꯅ ꯎꯃꯪ ꯑꯁꯤꯒꯤ ꯃꯌꯥꯏ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯏꯇꯥ ꯁꯦꯅꯨ ꯅꯪꯅ ꯃꯅꯤꯡꯗ ꯂꯥꯛꯑꯣ, ꯑꯗꯨꯒ ꯏꯇꯥ ꯄꯦꯅꯨ ꯅꯪꯅ ꯑꯣꯏꯔꯣꯝꯗ ꯂꯥꯛꯑꯣ, ꯋꯥꯡꯊꯣꯏꯕꯤ ꯅꯪꯅ ꯌꯦꯠ ꯊꯪꯕꯔꯣꯝꯗ ꯂꯥꯛꯑꯣ꯫ ꯑꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩꯗ ꯂꯥꯛꯄ ꯐꯠꯇꯕꯁꯤ ꯉꯥꯛꯊꯣꯛꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯉꯥꯛꯄ ꯉꯝꯍꯧꯗ꯭ꯔꯕꯁꯨ ꯅꯈꯣꯏꯅ ꯉꯥꯛꯂꯛꯀꯗꯕꯅꯤꯀꯣ꯫ ꯋꯥꯡꯊꯣꯏꯕꯤꯅ, ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯉꯥꯛꯄ ꯉꯝꯍꯧꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯁꯣꯏꯗꯅ ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯤꯡ ꯑꯁꯤ ꯆꯠꯈꯤꯅꯤ꯫ ꯃꯈꯣꯏ ꯃꯔꯤꯗꯨ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯆꯥꯅꯤꯡꯅ ꯍꯥꯏꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯃꯃꯥꯡ ꯃꯅꯤꯡ ꯅꯥꯛ ꯌꯦꯠ ꯑꯗꯨ ꯉꯥꯛꯂꯒ ꯑꯁꯨꯝ ꯆꯪꯂꯛꯏ꯫ ꯄꯦꯅꯨꯅ ꯉꯥꯛꯂꯤꯕ ꯑꯣꯏꯔꯣꯝ ꯊꯪ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯥꯝ ꯇꯝꯊꯤꯕ ꯁꯔꯣꯏ ꯉꯥꯔꯣꯏ ꯈꯔ ꯄꯦꯅꯨ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯄꯦꯅꯨꯁꯨ ꯃꯥꯅ ꯍꯩꯖꯕ ꯂꯥꯏꯔꯣꯜ ꯀꯌꯥꯗꯨ ꯁꯣꯟꯗꯨꯅ ꯉꯥꯛꯊꯣꯛꯏ꯫ ꯂꯦꯞꯇꯅ ꯂꯥꯏꯔꯣꯜꯁꯤꯡ ꯑꯗꯨ ꯁꯣꯜꯂꯛꯄꯅ ꯃꯁꯥꯗꯨ ꯆꯣꯛꯊꯔꯛꯂꯤ꯫ ꯃꯥꯒꯤ ꯆꯣꯛꯊꯔꯛꯄ ꯃꯇꯥꯡ ꯑꯗꯨ ꯂꯧꯗꯨꯅ ꯁꯔꯣꯏ ꯉꯥꯔꯣꯏ ꯈꯔ ꯄꯦꯅꯨꯗꯨ ꯁꯦꯠ ꯁꯦꯠꯇꯅ ꯆꯥꯊꯣꯛꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯌꯦꯠꯂꯣꯝꯗ ꯉꯥꯛꯂꯤꯕ ꯋꯥꯡꯊꯣꯏꯕꯤꯅ ꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯂꯥꯏꯔꯣꯜ ꯁꯣꯜꯂꯒ ꯁꯣꯔꯗꯨ ꯐꯨ ꯂꯥꯎꯅ ꯀꯥꯝꯊꯣꯛꯂꯝꯂꯒ ꯄꯦꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯥꯒꯤ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯛꯈꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯂꯥꯏꯔꯣꯜ ꯑꯃ ꯁꯣꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯑꯗꯨ ꯁꯣꯟꯕ ꯍꯧꯔꯛꯄꯗ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯃꯩ ꯆꯥꯈꯠꯂꯛꯇꯨꯅ ꯎꯠꯀꯨꯝꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯎꯃꯪꯗꯨꯁꯨ ꯈꯥ ꯋꯥꯡ ꯆꯤꯡꯊꯦꯔꯛꯇꯨꯅ ꯐꯤꯕꯝ ꯑꯃ ꯀꯥꯏꯔꯝꯃꯤ꯫ ꯆꯅꯤꯡꯅ, ꯋꯥꯡꯊꯣꯏꯕꯤ! ꯆꯅꯤꯡꯅ ꯃꯥꯒꯤ ꯈꯥꯎꯗ ꯌꯥꯎꯕ ꯏꯁꯤꯡ ꯑꯁꯦꯡꯕꯗꯨ ꯂꯧꯊꯣꯛꯂꯒ ꯋꯥꯡꯊꯣꯏꯕꯤ ꯇꯝꯅ ꯂꯥꯏꯔꯣꯜ ꯑꯃ ꯁꯣꯜꯂꯒ ꯆꯥꯏꯁꯤꯜꯂꯛꯏ꯫ ꯃꯗꯨ ꯍꯦꯛ ꯇꯧꯕꯗꯒꯤ ꯋꯥꯡꯊꯣꯏꯕꯤ ꯋꯥꯈꯜ ꯇꯥꯗꯅ ꯂꯦꯛꯊꯔꯛꯂꯒ ꯇꯨꯒꯦ ꯇꯧꯕꯗꯒꯤ ꯄꯦꯅꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯁꯥꯗꯣ ꯉꯥꯛꯏ꯫ ꯏꯇꯥ ꯋꯥꯡꯊꯣꯏꯕꯤ, ꯑꯁꯨꯛ ꯂꯨꯔꯕ ꯂꯥꯏꯔꯣꯜ ꯑꯁꯦ ꯅꯇꯥ ꯑꯩꯒꯤꯗꯃꯛ ꯅꯪꯅ ꯁꯣꯜꯂꯛꯂꯕꯀꯣ? ꯁꯦꯅꯨꯅ,
ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡ ꯊꯤꯔꯕ ꯃꯇꯝ ꯑꯁꯤꯗ ꯏꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯝꯕ ꯂꯥꯏꯔꯣꯟ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯍꯨꯝꯂꯛꯇꯒꯤ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯕ ꯂꯥꯏꯁꯣꯟꯁꯦ ꯏꯇꯥ ꯅꯪꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯣꯜꯂꯕꯀꯣ ꯆꯥꯅꯤꯡꯅ ꯑꯁꯤꯒꯤ ꯈꯣꯡꯅꯥꯡꯁꯤꯒꯤ ꯃꯈꯣꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯁꯤ ꯏꯇꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯄꯨꯡ ꯈꯔ ꯀꯥꯟꯅꯔꯕ ꯃꯇꯨꯡ ꯋꯥꯡꯊꯣꯏꯕꯤꯗꯨ ꯋꯥꯈꯜ ꯇꯥꯔꯛꯏ ꯅꯥꯀꯟꯗ ꯀꯣꯌꯦꯡ ꯌꯦꯡꯂꯛꯄꯗ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯉꯥꯊꯔꯒ ꯎꯏꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯗ ꯍꯧꯗꯣꯛꯏ ꯋꯥꯡꯊꯣꯏꯕꯤꯅ ꯍꯧꯗꯣꯔꯛꯂꯕꯗꯨꯗ ꯃꯈꯣꯏ ꯁꯥꯎꯒꯠꯂꯛꯏ ꯑꯗꯨꯒ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯃꯈꯣꯏꯅ ꯑꯋꯥꯡ ꯃꯥꯏꯀꯩꯒꯤ ꯂꯥꯏ ꯐꯠꯇꯕ ꯀꯌꯥ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯂꯦ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯌꯨꯝꯗꯣꯡꯄꯣꯛ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨꯗ ꯆꯪꯂꯁꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯆꯪꯂꯛꯏ ꯄꯦꯅꯨꯅ ꯀꯔꯤꯅꯣ ꯌꯨꯝꯁꯤꯗꯤ ꯃꯤ ꯂꯩꯇꯕ ꯃꯥꯜꯂꯤꯗ ꯁꯦꯅꯨꯅ ꯌꯨꯝꯁꯦ ꯃꯤꯗꯤ ꯂꯩ ꯃꯈꯣꯏꯒꯤ ꯆꯤꯡꯈꯩ ꯊꯪꯕ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯁꯤ ꯌꯦꯡꯉꯣ ꯃꯤ ꯂꯩꯅꯗꯕ ꯑꯣꯏꯔꯕꯗꯤ ꯎꯅꯥ ꯋꯥꯅꯥ ꯂꯣꯏ ꯇꯥꯁꯤꯟꯒꯅꯤ ꯎ ꯋꯥꯁꯤꯡꯁꯦ ꯃꯈꯣꯡꯁꯤꯁꯨ ꯁꯤꯠ ꯅꯥꯜꯂꯤꯕꯁꯦ ꯆꯥꯅꯤꯡꯅ ꯀꯧꯔꯒ ꯌꯦꯡꯂꯁꯤ ꯋꯥꯡꯊꯣꯏꯕꯤꯅ ꯍꯣꯏ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯃꯤ ꯂꯥꯛꯏꯌꯦ ꯑꯣ ꯇꯥꯕ꯭ꯔꯣ ꯌꯨꯝꯁꯤꯕꯨ ꯃꯤ ꯋꯥ ꯃꯈꯥ ꯇꯥꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯌꯨꯝꯗꯨꯗꯒꯤ ꯅꯍꯥ ꯄꯥꯈꯪ ꯑꯃꯒ ꯌꯥꯝꯅ ꯁꯣꯜꯂꯕꯤ ꯄꯣꯛꯅ ꯄꯨꯡꯉꯧ ꯉꯧꯔꯕꯤ ꯍꯅꯨꯕꯤ ꯑꯃꯒ ꯊꯣꯛꯂꯛꯏ ꯅꯍꯥ ꯄꯥꯈꯪꯗꯨꯅ ꯀꯅꯥ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩꯈꯣꯏꯗ ꯂꯥꯛꯄꯗꯤ ꯀꯔꯝꯕ ꯊꯕꯛꯀꯤ ꯑꯃꯥꯏꯕꯤ ꯑꯃꯅ ꯑꯩꯈꯣꯏꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯃꯥꯏꯕꯤ ꯃꯔꯤꯗꯨꯅꯤ ꯃꯥꯏꯀꯩ ꯁꯣꯝꯁꯤꯗ ꯇꯤꯟꯃꯨ ꯂꯩꯃꯨ ꯀꯜꯂꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯌꯦꯡꯕ ꯂꯥꯛꯆꯕꯅꯤ ꯑꯣ ꯃꯥꯡꯒꯣꯜꯁꯤꯗ ꯍꯦꯛꯇ ꯀꯥꯈꯠꯄꯤꯔꯣ ꯁꯤꯗ ꯐꯝꯕꯤꯌꯨ ꯑꯁꯤ ꯍꯥꯏꯔꯒ ꯅꯍꯥ ꯄꯥꯈꯪ ꯑꯗꯨꯅ ꯀꯧꯅꯥꯒꯤ ꯌꯥꯝꯅ ꯃꯜꯂꯕ ꯐꯛ ꯑꯃ ꯊꯥꯔꯛꯂꯝꯃꯤ ꯑꯃꯥꯏꯕꯤ ꯍꯣꯏꯒꯤ ꯃꯤꯡꯗꯤ ꯑꯩ ꯍꯥꯟꯅ ꯈꯪꯖꯔꯦ ꯑꯕꯣꯛꯀꯩꯒꯗ ꯂꯩꯖꯕꯅꯤ ꯍꯟꯗꯛ ꯂꯥꯏ ꯇꯤꯟ ꯃꯊꯤ ꯐꯣꯡꯂꯛꯄꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯌꯥꯝꯕ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯈꯤꯗ꯭ꯔꯕꯅꯤ ꯍꯅꯨꯕꯤꯗꯨꯅ ꯏꯁꯨꯁꯥ ꯅꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯒꯤ ꯃꯔꯝꯁꯨ ꯑꯕꯣꯛꯇꯤ ꯈꯪꯂꯤꯗꯣ ꯑꯗꯨꯅꯅꯦ ꯉꯁꯤꯗꯤ ꯑꯕꯣꯛ ꯍꯣꯏꯒꯤ ꯁꯤꯗ ꯂꯩꯔꯣ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯂꯅꯤ ꯏꯁꯨꯁꯤꯡꯁꯦ ꯃꯈꯣꯏ ꯃꯔꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯅꯣꯡꯃꯗꯨꯗꯤ ꯌꯨꯝ ꯑꯗꯨꯗ ꯄꯣꯊꯥꯔꯤ ꯅꯣꯡꯉꯥꯜꯂꯒ ꯑꯃꯥꯏꯕꯤ ꯃꯔꯤꯗꯨ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯃꯁꯥ ꯆꯥꯏꯊꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ ꯍꯅꯨꯕꯤ ꯑꯃꯗꯤ ꯅꯍꯥ ꯄꯥꯈꯪ ꯑꯗꯨꯗ ꯋꯥ ꯀꯌꯥ ꯍꯪꯂꯝꯃꯤ ꯅꯍꯥ ꯄꯥꯈꯪ ꯑꯗꯨꯅ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯑꯩꯈꯣꯏꯒꯤ ꯌꯦꯅꯈꯥ ꯂꯨꯀꯥꯁꯦ ꯌꯨꯝ ꯃꯊꯛ ꯃꯈꯥ ꯑꯁꯤꯗ ꯃꯤꯅ ꯆꯠꯄꯗꯧ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯉꯔꯥꯡꯗꯤ ꯏꯆꯦ ꯍꯣꯏ ꯂꯩꯕꯒꯤ ꯁꯃꯤꯟ ꯐꯪꯕꯅꯔ ꯈꯪꯗꯦ ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯃꯥꯏꯕꯤ ꯑꯃꯅ ꯈꯨꯜ ꯑꯁꯤꯗ ꯀꯔꯤ ꯑꯍꯦꯟꯕꯗꯤ ꯇꯧꯏ ꯂꯣꯏꯅ ꯇꯝꯃꯣ ꯑꯩꯈꯣꯏ ꯂꯥꯛꯅꯤꯡꯉꯩꯁꯤꯗ ꯂꯣꯏꯅ ꯌꯦꯡꯂꯝꯅꯗꯕꯅꯤ ꯑꯃ ꯊꯦꯡꯅ ꯆꯠꯂꯨꯕ ꯃꯇꯝꯗ ꯂꯥꯏꯌꯣꯛ ꯇꯤꯟ ꯌꯣꯛꯄ ꯍꯦꯛ ꯇꯧꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯑꯃꯥꯏꯕ ꯂꯩꯇꯕꯅ ꯌꯨꯝꯗ ꯈꯣꯏꯖꯨ ꯂꯩꯈꯥꯝꯗꯤ ꯋꯥꯠꯇꯅ ꯊꯝꯅꯩ ꯑꯀꯤ ꯑꯈꯪ ꯂꯥꯏꯌꯣꯛ ꯇꯤꯟ ꯌꯣꯛꯄ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯇꯔꯦꯟ ꯄꯨꯡꯐꯥꯏ ꯇꯧꯔꯒ ꯑꯗꯨꯝ ꯂꯥꯛꯁꯤꯟꯅꯩ ꯃꯗꯨꯅ ꯐꯔꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯐꯠꯇꯦ ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯍꯦꯛꯇ ꯍꯧꯔꯛꯏ ꯍꯅꯨꯕꯤꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯃꯈꯥꯔꯣꯝ ꯊꯪꯕ ꯌꯨꯝ ꯑꯁꯤꯗ ꯍꯟꯗꯛꯁꯨ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯥꯏ ꯑꯣꯛꯅꯩ ꯍꯥꯏꯕꯅꯤ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯇꯧꯔꯁꯨ ꯐꯥꯖꯤꯜꯂꯒ ꯊꯝꯕꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯍꯧꯔꯤꯕꯅꯤ ꯑꯃꯥꯏꯕꯤ ꯑꯃꯅ ꯑꯗꯨꯗꯤ ꯑꯩꯈꯣই ꯃꯈꯥ ꯊꯪꯕ ꯌꯨꯝꯁꯤꯗ ꯊꯨꯅꯃꯛ ꯆꯠꯄꯅ ꯐꯔꯅꯤ ꯀꯨꯏꯁꯤꯜꯂꯕꯗꯤ ꯑꯉꯥꯡꯗꯨ ꯁꯣꯛꯂꯛꯀꯅꯤ ꯃꯈꯣꯏ ꯃꯔꯤꯗꯨ ꯃꯁꯨ ꯃꯕꯦꯟ ꯑꯗꯨꯗ ꯆꯠꯂꯒ ꯍꯥꯏꯔꯝꯂꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯅꯕ ꯇꯧꯔꯝꯃꯤ ꯑꯃꯥꯏꯕꯤ ꯁꯦꯅꯨꯅ ꯅꯍꯥ ꯄꯥꯈꯪ ꯑꯗꯨꯗ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯑꯩꯅ ꯌꯦꯡꯕꯗ ꯏꯅꯥꯎꯗꯤ ꯃꯇꯤꯛ ꯃꯒꯨꯟ ꯌꯥꯝꯅ ꯂꯩꯗꯣ ꯂꯥꯏꯇꯤꯅꯁꯨ ꯌꯥꯝꯅ ꯄꯥꯝꯕ ꯑꯣꯏꯒꯜꯂꯤ ꯑꯗꯨꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯈꯥꯎꯗꯒꯤ ꯆꯔꯤꯛ ꯑꯃ ꯂꯧꯊꯣꯛꯂꯒ ꯄꯤ ꯃꯁꯤꯅ ꯅꯪꯒꯤ ꯉꯛꯂꯧ ꯑꯣꯏꯅ ꯁꯤꯖꯤꯟꯅꯧꯀꯣ ꯅꯍꯥ ꯄꯥꯈꯪ ꯑꯗꯨꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯁꯦꯅꯨꯗ ꯈꯨꯔꯨꯝꯂꯒ ꯆꯔꯤꯛ ꯑꯗꯨ ꯂꯧꯏ ꯑꯃꯥꯏꯕꯤ ꯃꯔꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯂꯥꯏ ꯐꯠꯇꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯀꯌꯥ ꯆꯪꯕ ꯉꯝꯗꯅꯕ ꯏꯁꯤꯡ ꯈꯔ ꯆꯦꯡ ꯈꯔ ꯂꯥꯏꯁꯣꯟ ꯁꯣꯜꯂꯒ ꯆꯥꯏꯊꯣꯛꯄꯤꯔꯝꯃꯤ ꯃꯈꯣꯏ ꯃꯔꯤꯁꯨ ꯊꯣꯛꯂꯛꯂꯒ ꯍꯥꯏꯔꯝꯂꯒ ꯃꯈꯥ ꯊꯪꯕ ꯌꯨꯝ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯑꯃꯥꯏꯕꯤ ꯃꯔꯤꯗꯨꯅ ꯆꯪꯂꯛꯄ ꯎꯕꯗ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕ ꯑꯍꯜ ꯍꯅꯨꯕꯗꯨꯅ ꯏꯁꯨ ꯃꯔꯤꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯃꯥꯏꯕꯤ ꯃꯔꯤꯗꯨ ꯅꯠꯇꯕ꯭ꯔꯅꯦ ꯑꯃꯥꯏꯕꯤ ꯑꯃꯅ ꯍꯣꯏ ꯃꯥꯅꯤ ꯏꯄꯨꯒꯤ ꯌꯨꯝꯁꯤꯗ ꯑꯉꯥꯡ ꯑꯃ ꯏꯕꯦꯝꯃ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯁꯦ ꯀꯨꯏꯔꯕꯅꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯈꯩ ꯃꯃꯤꯠ ꯃꯅꯥꯗꯨ ꯆꯞ ꯌꯨꯡꯅ ꯑꯃꯥꯏꯕꯤꯁꯤꯡꯗꯨ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗꯨ ꯌꯦꯡꯂꯛꯏ
ꯂꯦꯞꯈꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯁꯤ ꯂꯦꯡꯉꯛꯄꯗꯤ ꯉꯝꯗꯦ ꯑꯃꯥꯏꯕꯤ ꯑꯍꯩꯕ ꯃꯔꯤꯗꯨꯅ ꯃꯃꯥꯡꯗ ꯂꯦꯞꯂꯕꯗ ꯂꯥꯏꯁꯨ ꯃꯀꯣꯛ ꯉꯥꯎꯕꯅꯤ ꯑꯃꯥꯏꯕꯤ ꯆꯥꯅꯤꯡꯅ ꯃꯁꯤꯟ ꯑꯗꯨꯗ ꯂꯥꯏꯔꯣꯟ ꯏꯆꯝ ꯆꯝ ꯑꯃ ꯁꯣꯜꯂꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯅꯨꯄꯤ ꯃꯆꯥꯗꯨ ꯀꯔꯤꯁꯨ ꯇꯧꯕꯗꯤ ꯉꯝꯗꯦ ꯆꯥꯅꯤꯡꯗ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯂꯒ ꯂꯩ ꯆꯥꯅꯤꯡꯒꯤ ꯃꯈꯨꯠꯇꯨꯅ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯔꯥꯏꯕꯛꯇꯨꯗ ꯀꯤꯠ ꯂꯥꯎꯅ ꯅꯝꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥꯗꯨ ꯋꯥꯈꯜ ꯇꯥꯗꯅ ꯂꯦꯛꯊꯈ꯭ꯔꯦ ꯆꯥꯅꯤꯡꯅ ꯑꯉꯥꯡꯁꯦ 이몽ꯗ 부실라가 부탁하도 그리수 떠오르이다 ꯑꯩꯈꯣꯏ ꯂꯥꯛꯂꯕꯅꯤꯅ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥꯗꯨ ꯄꯨꯁꯤꯟꯈ꯭ꯔꯦ ꯑꯉꯥꯡꯗꯨꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯊꯧ ꯑꯃ ꯇꯧꯔꯒ ꯂꯥꯏ ꯐꯠꯇꯕꯗꯨ ꯇꯥꯟꯊꯣꯛꯂꯝꯃꯤ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯂꯩꯔꯝꯕ ꯐꯠꯇꯕ ꯂꯥꯏꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯇꯥꯟꯊꯣꯛꯂꯝꯃꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯃꯃꯤꯠꯇ ꯃꯤꯂꯨ ꯄꯤꯔꯥꯡ ꯏꯍꯧ ꯊꯥꯒꯠꯅꯔꯛꯏ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯂꯝꯃꯤ ꯄꯦꯟꯊꯣꯛꯄ ꯍꯩꯕꯤ ꯑꯃꯥꯏꯕꯤ ꯃꯔꯤꯗꯨ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯊꯥꯒꯠ ꯋꯥꯍꯩ ꯑꯗꯨꯗ ꯃꯨꯃꯣꯟ ꯅꯣꯛꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯈꯨꯜ ꯑꯗꯨꯒꯤ ꯐꯠꯇꯕ ꯂꯥꯏꯁꯤꯡꯗꯨ ꯂꯣꯏꯅ ꯇꯥꯟꯊꯣꯛꯂꯕ ꯃꯇꯨꯡ ꯈꯨꯜꯒꯤ ꯃꯥꯏꯀꯩ ꯃꯔꯤꯗ ꯉꯛꯂꯧ ꯑꯣꯏꯅꯕ ꯊꯧꯗꯨꯅꯨꯡ ꯃꯔꯤ ꯌꯨꯡꯂꯝꯃꯤ ꯂꯥꯏꯊꯧ ꯇꯤꯟꯊꯧꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯃ ꯇꯍꯥ ꯇꯍꯥ ꯆꯦꯜꯂꯛꯇꯨꯅ ꯄꯥꯎ ꯇꯝꯂꯝꯃꯤ ꯏꯅꯤꯡꯊꯧ ꯔꯥꯖꯀꯨꯃꯥꯔ ꯁꯂꯥꯏꯉꯥꯟꯕ ꯃꯍꯩ ꯇꯝꯕ ꯂꯣꯏꯔꯗꯨꯅ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ ꯅꯤꯡꯊꯧꯅ ꯍꯧꯖꯤꯛꯃꯛ ꯆꯥꯛꯂꯦꯟ ꯑꯆꯧꯕ ꯑꯃ ꯁꯤꯜꯂꯨ ꯔꯥꯖꯀꯨꯃꯥꯔ ꯂꯥꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯎꯠꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯣꯉꯥꯛꯄꯁꯤꯡꯅꯁꯨ ꯍꯥꯏꯀꯣ ꯔꯥꯖꯀꯨꯃꯥꯔꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯂꯩꯔꯥꯡ ꯀꯌꯥ ꯆꯥꯏꯒꯗꯕꯅꯤ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯂꯩꯕꯥꯛꯁꯤꯒꯤ ꯑꯃꯥꯏꯕꯤ ꯃꯔꯤꯗꯨꯁꯨ ꯂꯥꯛꯅꯕ ꯍꯥꯏꯀꯣ ꯔꯥꯖꯀꯨꯃꯥꯔꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯄꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩꯗ ꯃꯈꯣꯏꯁꯨ ꯌꯥꯎꯒꯗꯕꯅꯤ ꯅꯤꯡꯊꯧ ꯃꯅꯥꯏ ꯈꯔ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯑꯃꯥꯏꯕꯤ ꯃꯔꯤꯗꯨꯕꯨ ꯂꯥꯛꯅꯕ ꯍꯥꯏꯕ ꯆꯠꯈ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔ ꯁꯂꯥꯏꯉꯥꯟꯕ ꯑꯗꯨ ꯆꯍꯤ ꯀꯌꯥ ꯎꯅꯔꯨꯗ꯭ꯔꯕ ꯃꯄꯥꯕꯨꯡꯒꯤ ꯗꯔꯕꯥꯔꯗ ꯆꯪꯂꯛꯏ ꯏꯄꯥ ꯏꯕꯨꯡꯉꯣ ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯔꯨꯝꯃꯤ ꯌꯥꯔꯦ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯍꯧꯖꯤꯛꯀꯤꯗꯤ ꯄꯣꯊꯥꯖꯔꯨꯔꯣ ꯑꯗꯨꯒ ꯀꯣꯅꯨꯡ ꯄꯨꯝꯕ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯗ ꯅꯪꯁꯨ ꯌꯥꯎꯒꯗꯕꯅꯤ ꯐꯒꯅꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯑꯩꯁꯨ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯀꯌꯥ ꯎꯅꯈꯤꯗꯕ ꯀꯨꯏꯔꯦ ꯔꯥꯖꯀꯨꯃꯥꯔ ꯁꯂꯥꯏꯉꯥꯟꯕꯗꯨ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯃꯥꯏꯕꯤ ꯃꯔꯤꯗ ꯄꯥꯎ ꯍꯥꯏꯕ ꯆꯠꯈꯤꯕ ꯁꯒꯣꯜ ꯂꯥꯟꯃꯤ ꯈꯔꯗꯨꯁꯨ ꯑꯃꯥꯏꯕꯤꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯑꯃꯥꯏꯕꯤꯗꯨꯒꯤ ꯌꯨꯝꯗꯨꯕꯨ ꯑꯁꯤꯗ ꯆꯠꯂꯤꯕ ꯑꯍꯜꯁꯤꯗ ꯍꯦꯛꯇ ꯍꯪꯂꯒꯤꯁꯦ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯑꯣꯇꯥꯗ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯍꯪꯗꯣꯏ ꯑꯣꯏꯔꯗꯤ ꯁꯠ ꯍꯪꯉꯨ ꯍꯪꯉꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯍꯧꯈꯤꯗ꯭ꯔꯦꯗ ꯑꯣ ꯑꯃꯥꯏꯕꯤ ꯃꯔꯤꯗꯨꯒꯤ ꯌꯨꯝꯗꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯣ ꯑꯩꯈꯣꯏ ꯈꯪꯖꯗ꯭ꯔꯦ ꯐꯖꯕꯅꯤꯍꯦ ꯃꯗꯨꯒꯤ ꯂꯩꯁꯥꯕꯤ ꯑꯃꯥꯏꯕꯤ ꯃꯔꯤꯗꯣ ꯍꯅꯨꯖꯔꯁꯨ ꯃꯣꯏꯒꯨꯝꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤꯁꯦ ꯌꯦꯡꯂꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯕꯅꯤꯅꯦ ꯍꯥ ꯀꯔꯤ ꯍꯥꯏꯒꯦ ꯏꯕꯨꯡꯉꯣꯁꯤꯡ ꯅꯨꯄꯥ ꯑꯃꯅ ꯀꯔꯤꯅꯣ ꯃꯀꯣꯛ ꯆꯥꯛꯄ ꯃꯁꯤ ꯑꯍꯜꯁꯤꯕꯣ ꯃꯁꯤ ꯑꯍꯜ ꯑꯣꯏꯔꯁꯨ ꯕꯦꯕꯥꯔ ꯀꯥꯔꯛꯀꯅꯤꯀꯣ ꯇꯨꯠꯇꯣ ꯑꯁꯤꯗ ꯂꯩꯔꯛ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯁꯦ ꯑꯁꯤꯗ ꯆꯪꯉꯨ ꯃꯌꯨꯝꯒ ꯂꯣꯏꯅ ꯅꯛꯅꯔꯕꯅꯤ ꯅꯨꯄꯥ ꯑꯃꯅ ꯑꯍꯜꯅꯤꯅ ꯃꯀꯣꯛ ꯏꯆꯥꯍꯤ ꯆꯥꯗꯅ ꯆꯠꯂꯁꯤ ꯂꯥꯎꯍꯦ ꯆꯠꯂꯁꯤ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯤꯡ ꯂꯣꯏ ꯂꯥꯛꯑꯣ ꯑꯃꯥꯏꯕꯤ ꯃꯔꯤꯗꯨꯒꯤ ꯃꯌꯨꯝ ꯇꯥꯕ ꯂꯩꯔꯛ ꯑꯗꯨꯗ ꯁꯒꯣꯜꯗꯨ ꯀꯟꯅ ꯊꯧꯔꯒ ꯆꯪꯈ꯭ꯔꯦ ꯑꯃꯥꯏꯕꯤ ꯆꯥꯅꯤꯡꯒꯤ ꯌꯨꯝꯗ ꯁꯒꯣꯜ ꯑꯗꯨ ꯀꯟꯅ ꯊꯧꯖꯤꯜꯂꯛꯏ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯃꯅ ꯌꯨꯝꯁꯤ ꯃꯤ ꯂꯩꯕ꯭ꯔꯣ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯃꯥꯏꯕꯤꯕꯨ ꯂꯩꯕ꯭ꯔꯣ ꯂꯩꯌꯦ ꯂꯩꯌꯦ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯀꯔꯤ ꯊꯧꯒꯦ ꯅꯨꯄꯥ ꯑꯃꯅ ꯋꯣꯏꯃ ꯃꯁꯛ ꯈꯨꯐꯖꯁꯤꯗꯤ ꯀꯔꯤꯅꯣ ꯂꯥꯏꯔꯦꯝꯕꯤꯔꯣ ꯁꯤꯕꯣ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯀꯌꯥꯗ ꯄꯛꯆꯒꯗꯕ ꯑꯇꯩ ꯅꯨꯄꯥꯗꯨꯅ ꯃꯁꯛꯁꯤꯒ ꯊꯤꯔꯤ ꯈꯨꯊꯤꯁꯤꯒ ꯋꯥꯈꯜꯒꯁꯨ ꯁꯥꯒꯠꯂꯤ ꯆꯥꯅꯤꯡꯅ ꯀꯔꯤ ꯊꯧꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯀꯔꯤꯅꯣ ꯑꯉꯥꯎꯕ ꯉꯥꯛꯇ ꯍꯦꯛ ꯌꯨꯝꯁꯤꯗ ꯊꯨꯡꯂꯗꯅ ꯅꯨꯄꯥ ꯑꯃꯅ ꯑꯉꯥꯎꯕ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯉꯥꯎꯔꯦ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯉꯥꯎꯗꯦꯕ ꯆꯥꯅꯤꯡꯗꯨ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈꯤꯒꯦ ꯇꯧꯏ ꯅꯨꯄꯥ ꯑꯃꯅ ꯆꯪꯈꯤꯗꯧꯔꯦ ꯀꯣꯅꯨꯡꯗꯒꯤ ꯏꯅꯤꯡꯊꯧꯅ ꯑꯃꯥꯏꯕꯤ ꯃꯔꯤꯕꯨ ꯀꯧꯅꯕ ꯊꯥꯔꯛꯄꯅꯤ ꯀꯣꯅꯨꯡꯗ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯌꯥꯎꯔꯕꯒꯦ ꯀꯔꯤꯁꯨ ꯈꯨꯗꯣꯡꯊꯤꯕ ꯂꯩꯖꯗꯦ ꯔꯥꯖꯀꯨꯃꯥꯔꯗꯣ ꯀꯣꯅꯨꯡꯗ ꯍꯜꯂꯛꯄꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯗꯨꯗ ꯑꯃꯥꯏꯕꯤ ꯃꯔꯤꯁꯨ ꯂꯩꯕꯥꯛꯀꯤ ꯊꯧ ꯇꯧꯕꯗ ꯋꯥꯔꯝꯃꯅꯤ ꯍꯥꯏꯗꯅ ꯌꯧꯍꯟꯅꯕ ꯍꯥꯏꯖꯕ ꯂꯥꯛꯆꯕꯅꯤ ꯑꯇꯩꯗꯨꯅ ꯇꯝꯅꯤꯡꯗꯝꯅ ꯂꯣꯏꯔꯦ ꯃꯆꯤꯟꯁꯦ ꯑꯝꯇ ꯃꯦꯟꯁꯤꯜꯂꯝꯕꯁꯦ ꯏꯅꯤꯡꯊꯧꯅ ꯍꯥꯏꯗꯧ ꯋꯥ ꯀꯌꯥꯝꯁꯨ ꯃꯥꯅ ꯍꯥꯏꯖꯤꯜꯂꯤꯁꯣ ꯃꯃꯤꯠꯁꯤꯗ ꯅꯨꯄꯤ ꯐꯖꯕ ꯎꯔꯗꯤ ꯑꯁꯤ ꯉꯥꯛꯇꯅꯤ ꯅꯨꯄꯥ ꯑꯃꯗꯨꯅ ꯀꯔꯤ ꯍꯥꯏꯕ
ꯀꯩꯁꯨ ꯍꯥꯏꯖꯗꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯒ ꯌꯥꯝ ꯆꯥꯟꯅꯖꯩ ꯆꯥꯅꯤꯡꯅ ꯑꯩꯈꯣꯏ ꯑꯊꯨꯕꯗ ꯂꯥꯛꯅꯕ ꯇꯧꯔꯒꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡꯗꯨꯁꯨ ꯃꯃꯥꯏ ꯂꯩꯊꯣꯛꯂꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯁꯒꯣꯜꯗꯨ ꯌꯥꯡꯅ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯆꯥꯅꯤꯡꯗꯨ ꯃꯇꯥ ꯄꯦꯅꯨ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯁꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯋꯥꯁꯤꯡꯗꯨ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯆꯥꯅꯤꯡꯅ ꯑꯗꯨꯗꯤ ꯏꯇꯥ ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯅꯪꯅ ꯈꯔ ꯄꯥꯎ ꯍꯥꯏꯕꯤꯈ꯭ꯔꯣ ꯄꯦꯅꯨꯅ ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯆꯠꯂꯒ ꯍꯥꯏꯔꯨꯔꯁꯤꯔꯣ ꯑꯩ ꯆꯥꯛ ꯃꯍꯤ ꯊꯥꯡꯒꯠꯂꯝꯃꯤ ꯏꯇꯥ ꯑꯗꯨꯒꯤꯅꯤ ꯍꯩꯃꯥ ꯅꯪ ꯁꯤꯗꯤ ꯑꯗꯨ ꯂꯣꯏꯔꯒ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯌꯥꯕꯁꯦ ꯍꯣꯏ ꯑꯩ ꯆꯠꯂꯒ ꯍꯥꯏꯔꯨꯔꯒꯦ ꯆꯠꯂꯣ ꯆꯥꯛꯇꯣ ꯌꯥꯔꯝꯃꯔꯣꯏ ꯆꯥꯅꯤꯡ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯊꯨ ꯆꯦꯟꯈ꯭ꯔꯦ ꯄꯦꯅꯨꯁꯨ ꯁꯦꯅꯨ ꯑꯃꯗꯤ ꯋꯥꯡꯊꯣꯏꯕꯤꯗ ꯄꯥꯎ ꯍꯥꯏꯕ ꯆꯠꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯗꯨꯅ ꯑꯌꯨꯛ ꯉꯟꯇꯥ ꯄꯦꯅꯨ ꯁꯦꯅꯨ ꯑꯃꯗꯤ ꯋꯥꯡꯊꯣꯏꯕꯤꯗꯨ ꯆꯥꯅꯤꯡ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯆꯥꯅꯤꯡꯗꯨ ꯑꯌꯨꯛꯀꯤ ꯀꯣꯔꯧꯃꯥꯕꯨ ꯈꯨꯔꯨꯝꯂꯒ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯀꯔꯤꯝꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩ ꯆꯥꯅꯤꯡꯅ ꯂꯥꯏ ꯈꯨꯔꯝꯕ ꯂꯣꯏꯔꯒ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯁ ꯀꯩꯅꯣ ꯏꯇꯥꯁꯤꯡ ꯆꯦꯛꯃꯨꯛꯁꯨ ꯂꯥꯎꯗꯦꯃꯤ ꯁꯦꯅꯨꯅ ꯅꯣꯛꯂꯒ ꯍꯩꯃꯥ ꯏꯇꯥ ꯂꯥꯏ ꯐꯠꯇꯕ ꯀꯌꯥꯗꯗꯤ ꯈꯪꯗꯈꯩ ꯑꯩꯈꯣꯏꯗ ꯈꯪꯂꯕꯀꯣ ꯃꯈꯣꯏ ꯃꯔꯤꯗꯨ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯂꯒ ꯐꯛ ꯑꯃ ꯊꯥꯔꯤꯕꯗꯨꯗ ꯐꯝꯃꯤ ꯆꯥꯅꯤꯡꯅ ꯐꯝꯂꯝꯃꯣ ꯑꯩ ꯐꯤ ꯍꯣꯡꯂꯨꯒꯦ ꯋꯥꯡꯊꯣꯏꯕꯤꯅ ꯆꯥꯅꯤꯡꯁꯦ ꯋꯥꯔꯝꯒꯅꯤꯀꯣ ꯁꯦꯅꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝꯗꯒꯤ ꯃꯥꯅ ꯑꯃꯥꯏꯕꯤꯒꯤ ꯂꯝꯕꯤꯁꯤꯗ ꯈꯣꯡꯗꯥꯕ ꯍꯥꯟꯕꯅꯤꯅ ꯃꯥ ꯋꯥꯔꯝꯒꯅꯤ ꯆꯥꯅꯤꯡꯅ ꯍꯣ ꯀꯔꯤꯅꯣ ꯋꯥꯅꯔꯤꯕꯣ ꯄꯦꯅꯨꯅ ꯑꯣ ꯑꯃꯥꯏꯕꯤ ꯑꯣꯏꯕꯁꯦ ꯋꯥꯔꯦꯅ ꯍꯥꯏꯅꯔꯤꯕ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯗꯧꯅ ꯀꯦꯗꯅ ꯂꯥꯡꯗ ꯂꯩꯕꯁꯨ ꯐꯪꯗꯦ ꯊꯧ ꯃꯌꯥꯝꯁꯤꯅ ꯀꯣꯛꯄꯨ ꯉꯥꯎꯏ ꯆꯥꯅꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯣꯛꯑꯁꯤ ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤꯗꯤ ꯃꯄꯨ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯊꯧ ꯀꯌꯥ ꯄꯥꯡꯂꯨꯔꯣ ꯍꯥꯏꯅ ꯊꯥꯔꯛꯂꯕꯅꯤ ꯃꯤꯅ ꯊꯑꯣꯏꯅ ꯑꯣꯏꯒꯦ ꯍꯥꯏꯕꯁꯨ ꯐꯪꯗꯕ ꯁꯤꯟꯐꯝ ꯑꯁꯤꯅ ꯄꯦꯟꯊꯣꯛꯄ ꯇꯝꯂꯁꯤ ꯏꯇꯥꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏꯅꯤ ꯑꯗꯨꯒ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏꯅꯤ ꯏꯇꯥꯁꯤꯡ ꯋꯥꯡꯊꯣꯏꯕꯤꯅ ꯌꯥꯔꯦ ꯇꯣꯛꯂꯁꯤ ꯁꯤꯒꯤ ꯋꯥꯁꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯅꯕ ꯇꯧꯔꯁꯤ ꯃꯈꯣꯏ ꯃꯔꯤꯁꯨ ꯆꯠꯅꯕ ꯊꯣꯛꯅꯔꯛꯂꯤ ꯌꯨꯝꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠꯆꯩ ꯌꯣꯝꯂꯗꯨꯅ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯀꯣꯅꯨꯡ ꯌꯧꯁꯤꯜꯂꯛꯏ ꯊꯣꯡꯉꯥꯛꯄꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯂꯥꯛꯄ ꯎꯕꯗ ꯍꯥꯏꯐꯦꯠ ꯆꯤꯡꯅꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯊꯣꯡꯉꯥꯛꯄ ꯑꯃꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯃꯥꯏꯕꯤꯁꯤꯡꯗꯨ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯃꯈꯣꯏ ꯃꯔꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯒꯤ ꯊꯣꯡꯁꯤꯡꯗꯨ ꯍꯥꯡꯍꯜꯂꯝꯃꯤ ꯑꯃꯥꯏꯕꯤ ꯃꯔꯤ ꯂꯥꯛꯂꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯩ ꯏꯅꯥꯏꯁꯥ ꯃꯈꯣꯏ ꯃꯔꯤꯒꯤ ꯆꯥꯅꯕ ꯑꯃꯗꯤ ꯁꯤꯜ ꯂꯥꯡꯉꯣ ꯑꯃꯥꯏꯕꯤ ꯃꯔꯤꯗꯨ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔ ꯇꯝꯅ ꯆꯪꯂꯛꯏ ꯃꯈꯣꯏ ꯃꯔꯤꯅ ꯏꯅꯤꯡꯊꯧ ꯍꯥꯏꯔꯒ ꯊꯧꯒꯜꯂꯣꯟ ꯎꯠꯇꯨꯅ ꯈꯨꯔꯨꯝꯂꯝꯃꯤ ꯍꯧꯒꯠꯂꯣ ꯑꯃꯥꯏꯕꯤ ꯃꯔꯤ ꯅꯈꯣꯏ ꯃꯔꯤꯃꯛ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯂꯒꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯅ ꯁꯤꯜ ꯂꯥꯡꯂꯤꯕ ꯅꯈꯣꯏꯒꯤ ꯀꯥꯁꯤꯡ ꯑꯁꯤꯗ ꯄꯣꯊꯥꯖꯔꯨꯔꯣ ꯃꯈꯣꯏ ꯃꯔꯤꯗꯨꯁꯨ ꯋꯥꯕꯅ ꯃꯈꯣꯏꯒꯤ ꯁꯤꯜꯂꯤꯕ ꯀꯥꯁꯤꯡ ꯑꯗꯨꯗ ꯆꯪꯂꯒ ꯄꯣꯊꯥꯅꯔꯝꯃꯤ ꯍꯞꯇꯥ ꯑꯃ ꯍꯦꯜꯂꯛꯂꯦ ꯑꯃꯥꯏꯕꯤ ꯃꯔꯤꯅ ꯀꯣꯅꯨꯡꯗ ꯍꯔꯥꯎ ꯀꯨꯝꯍꯩ ꯖꯒꯣꯏ ꯏꯁꯩ ꯀꯌꯥꯕꯨ ꯁꯔꯨꯛ ꯌꯥꯔꯛꯄ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯃꯔꯤꯗꯨ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯄꯦꯅꯨꯅ ꯀꯔꯤꯅꯣ ꯅꯤꯡꯊꯧꯅ ꯍꯞꯇꯥ ꯑꯃ ꯍꯦꯜꯂꯛꯂꯕꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯕꯨ ꯍꯜꯂꯣꯁꯨ ꯍꯥꯏꯗꯦ ꯋꯥꯡꯊꯣꯏꯕꯤꯅ ꯃꯣꯏ ꯀꯣꯅꯨꯡꯁꯦ ꯂꯩꯕ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯐꯤꯔꯣꯜꯒꯁꯦ ꯐꯖꯕꯒ ꯁꯦꯠꯍꯟꯗꯅ ꯑꯩꯗꯤ ꯁꯤꯒꯨꯝꯕꯁꯦ ꯑꯃꯨꯛ ꯐꯥꯎꯕ ꯁꯦꯠꯂꯛꯇꯕꯅꯤꯅ ꯌꯥꯝ ꯄꯥꯝꯖꯩꯕꯣ ꯁꯦꯅꯨꯅ ꯋꯥꯡꯊꯣꯏꯕꯤ ꯐꯖꯕ ꯐꯤꯖꯣꯜ ꯀꯌꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇꯗꯤ ꯑꯀꯪꯕ ꯎꯅꯥꯒꯨꯝꯕꯅꯤ ꯆꯥꯅꯤꯡꯅ ꯋꯥꯡꯊꯣꯏꯕꯤ ꯅꯪꯅ ꯄꯥꯝꯖꯅ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜ ꯁꯅꯥ ꯂꯨꯄꯥꯗꯣ ꯌꯥꯝ ꯄꯛꯆꯈ꯭ꯔꯦ ꯏꯇꯥꯗꯤ ꯂꯥꯏ ꯃꯆꯥꯕꯨ ꯃꯥꯟꯈ꯭ꯔꯦ ꯋꯥꯡꯊꯣꯏꯕꯤꯅ ꯑꯣ ꯏꯇꯥ ꯑꯍꯨꯝꯁꯨ ꯂꯥꯏꯔꯦꯝꯕꯤ ꯃꯥꯜꯂꯦ ꯈꯪꯉꯕꯣ ꯂꯥꯏꯔꯦꯝꯕꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥꯁꯤꯡꯁꯨ ꯅꯠꯇ꯭ꯔꯣ ꯏꯇꯥ ꯍꯣꯏꯗ ꯂꯣꯏꯅ ꯉꯥꯎꯖꯕꯗꯣ ꯏꯇꯥ ꯍꯣꯏꯅꯕꯨ ꯌꯥꯕꯤꯗꯕꯩ ꯋꯥꯅꯤ ꯋꯥꯡꯊꯣꯏꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏꯗꯨ ꯄꯨꯜꯂꯞ ꯅꯣꯛꯏ ꯂꯩꯀꯣꯜ ꯑꯗꯨꯗ ꯅꯨꯄꯤ ꯈꯔ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔ ꯁꯂꯥꯏꯉꯥꯟꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯏ ꯈꯔꯗꯨ ꯆꯞ ꯂꯦꯞꯄꯤ ꯏꯅꯥꯏꯁꯥ ꯀꯔꯥꯏꯗꯒꯤ ꯈꯣꯟꯖꯦꯜꯅꯣ ꯇꯥꯔꯤꯕꯁꯦ ꯃꯈꯣꯜꯁꯤ ꯇꯥꯕꯗ ꯊꯃꯣꯏꯗ ꯊꯨꯞ ꯂꯥꯎꯕ ꯑꯃꯗꯤ ꯐꯥꯎꯏ ꯂꯥꯛꯎ ꯌꯦꯡꯉꯨꯁꯤ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯃꯅꯥꯏ ꯃꯈꯣꯏ ꯈꯔꯗꯨꯒ ꯑꯃꯥꯏꯕꯤ ꯃꯔꯤꯅ ꯐꯝꯂꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯁꯂꯥꯏꯉꯥꯟꯕꯅ ꯎꯔꯦ ꯂꯩꯀꯣꯜꯗꯨꯒꯤ ꯄꯣꯊꯥꯐꯝ ꯁꯪ ꯃꯆꯥ ꯑꯃ ꯁꯥꯔꯤꯕꯗꯨꯗ ꯅꯨꯄꯤ ꯃꯈꯣꯏ ꯃꯔꯤ ꯐꯝꯂꯒ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯤꯕ ꯅꯣꯛꯂꯤꯕꯗꯨ ꯔꯥꯖꯀꯨꯃꯥꯔꯅ ꯃꯅꯥꯏꯁꯤꯡꯗ ꯀꯅꯥꯅꯣ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗꯤ ꯅꯈꯣꯏ ꯈꯪꯕ ꯌꯥꯎꯅꯕ꯭ꯔꯥ ꯃꯅꯥꯏ ꯑꯃꯅ ꯔꯥꯖꯀꯨꯃꯥꯔ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯃꯥꯏꯕꯤ ꯃꯔꯤꯅꯤ ꯌꯥꯝꯅ ꯍꯩꯈ꯭ꯔꯕꯅꯤꯗꯣ
ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥꯅꯁꯨ ꯃꯈꯣꯏ ꯃꯔꯤꯕꯨ ꯂꯩꯊꯧ ꯇꯤꯟꯊꯧ ꯀꯌꯥꯒꯤ ꯅꯦꯡꯂꯛꯂꯤꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯁꯂꯥꯏꯉꯥꯟꯕꯅ ꯇꯨꯃꯤꯟꯅ ꯍꯥꯏꯖꯩ, ꯑꯃꯥꯏꯕꯤ꯫ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯑꯃꯥꯏꯕꯤ ꯆꯥꯅꯤꯡꯕꯨ ꯔꯥꯖꯀꯨꯃꯥꯔ ꯁꯂꯥꯏꯉꯥꯟꯕꯅ ꯈꯣꯏꯗꯥꯖꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯀꯣꯅꯨꯡꯒꯤ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯀꯌꯥ ꯂꯩꯔꯤꯕ ꯑꯗꯨ ꯃꯥꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯃꯔꯛꯇꯒꯤ ꯄꯥꯔꯤ ꯀꯧꯕ ꯅꯨꯄꯥ ꯑꯗꯨꯒ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯩ ꯀꯌꯥ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯃꯔꯤꯗꯨꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯂꯥꯏꯉꯥꯟꯕꯗꯨ ꯆꯥꯅꯤꯡꯗꯒꯤ ꯃꯤꯐꯝ ꯍꯣꯡꯗ꯭ꯔꯦ꯫ ꯄꯥꯔꯤꯗꯨ ꯁꯂꯥꯏꯉꯥꯟꯕꯅ ꯌꯦꯡꯂꯤꯕ ꯃꯤꯐꯝ ꯑꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯑꯃꯥꯏꯕꯤ ꯆꯥꯅꯤꯡꯗ ꯑꯣꯏꯔꯝꯃꯤ꯫ ꯍꯣꯏ, ꯀꯥꯏꯗꯅꯣ ꯌꯦꯡꯉꯤꯗꯣ? ꯑꯁꯤ ꯍꯥꯏꯔꯒ ꯂꯨꯈꯝꯗ ꯊꯥꯏ꯫ ꯑꯁ, ꯅꯥꯏ ꯍꯥꯏꯕꯅꯤ꯫ ꯏꯔꯥꯡ ꯌꯥꯝ ꯇꯧꯒꯅꯨ ꯑꯉꯥꯡꯅ꯫ ꯑꯉꯥꯡ ꯂꯣꯏꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯤ ꯆꯍꯤ 12 ꯁꯨꯔꯕꯅꯤ꯫ 12 ꯀꯥꯏꯗꯨꯗꯤ ꯉꯔꯥꯡꯒꯤ ꯉꯈꯥꯅꯤꯍꯦ꯫ ꯂꯥꯛꯑꯣ, ꯋꯥꯔꯤ ꯁꯥꯕ ꯍꯧꯕꯤꯒꯦ꯫ ꯄꯥꯔꯤꯅ ꯁꯂꯥꯏꯉꯥꯟꯕꯗꯨ ꯆꯅꯤꯡꯍꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯪꯁꯤꯜꯂꯤ꯫ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ, ꯂꯥꯟꯅꯗꯤ ꯈꯟꯕꯤꯅꯣ꯫ ꯁꯣꯝꯒꯤ ꯑꯃꯥꯏꯕꯤꯁꯦ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯣ? ꯑꯩꯅ ꯍꯪꯕ ꯅꯠꯇꯦ, ꯔꯥꯖꯀꯨꯃꯥꯔꯅ ꯍꯪꯉꯣꯅ ꯍꯪꯖꯕꯅꯤ꯫ ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯁꯂꯥꯏꯉꯥꯟꯕꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯄꯥꯔꯤꯅ, ꯈꯪꯗꯦ ꯑꯩ꯫ ꯁꯦꯅꯨꯅ, ꯑꯣ, ꯆꯥꯅꯤꯡ ꯀꯧꯕꯅꯦ꯫ ꯁꯂꯥꯏꯉꯥꯟꯕꯅ, ꯃꯇꯥꯡꯕꯨꯗꯤ ꯆꯥꯗ꯭ꯔꯦ, ꯃꯤꯡ ꯑꯣꯏꯅ ꯍꯦꯛꯇ ꯀꯧꯖꯔꯒꯦ꯫ ꯆꯥꯅꯤꯡ꯫ ꯑꯁ, ꯉꯝꯃꯔꯣꯏꯗ, ꯅꯪ ꯑꯝꯇ ꯍꯥꯏꯌꯣ꯫ ꯄꯥꯔꯤꯅ, ꯀꯩꯅꯣꯅꯦ, ꯔꯥꯖꯀꯨꯃꯥꯔꯅ ꯍꯣꯔꯦꯟ ꯂꯩꯀꯣꯜꯒꯤ ꯁꯪ ꯃꯆꯥꯗꯨꯗ ꯍꯥꯏꯐꯦꯠꯇ ꯂꯥꯛꯑꯣꯏ, ꯈꯪꯕ꯭ꯔꯥ ꯅꯪ? ꯅꯃꯥꯏꯗꯣ ꯌꯥꯝ ꯁꯣꯟꯈꯣꯕ ꯅꯪ꯫ ꯁꯂꯥꯏꯉꯥꯟꯕꯅ, ꯄꯥꯔꯤ, ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯇꯣꯔꯦ ꯅꯪ, ꯁꯥꯎꯔꯛꯇꯣꯔꯦꯕ ꯑꯩ꯫ ꯋꯥꯔꯧꯕꯤꯅꯣ, ꯔꯥꯖꯀꯨꯃꯥꯔꯁꯦ ꯉꯥꯎꯔꯕꯅꯤ, ꯃꯤꯔꯝꯗ ꯃꯍꯩ ꯇꯝꯂꯨꯕꯗꯒꯤ ꯋꯥ ꯉꯥꯡꯕꯁꯨ ꯃꯥ ꯍꯩꯔꯝꯗ꯭ꯔꯦ꯫ ꯋꯥꯔꯧꯕꯤꯅꯣ꯫ ꯆꯥꯅꯤꯡꯅ, ꯏꯟꯈꯠꯂꯛꯄ ꯍꯥꯏꯁꯤꯗꯤ ꯃꯉꯥꯎ ꯊꯤꯕ ꯃꯇꯝꯅꯤ, ꯀꯔꯤꯁꯨ ꯈꯟꯗꯦꯗ꯫ ꯑꯗꯨꯗꯤ ꯔꯥꯖꯀꯨꯃꯥꯔ ꯍꯣꯏ ꯂꯩꯕꯤꯌꯣꯀꯣ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯤ ꯃꯔꯤꯗꯨ ꯂꯩꯀꯣꯜꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯁꯂꯥꯏꯉꯥꯟꯕꯗꯨ ꯆꯥꯅꯤꯡꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨ ꯌꯦꯡꯍꯧꯏ꯫ ꯄꯥꯔꯤꯅ, ꯌꯦꯡꯕꯤꯔꯝꯗ꯭ꯔꯕꯣ? ꯁꯂꯥꯏꯉꯥꯟꯕꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ, ꯑꯗꯨꯒ ꯄꯥꯔꯤꯗ ꯐꯨꯗꯧꯒꯤ ꯇꯥꯟꯅꯩ, ꯑꯃꯗꯨꯁꯨ ꯀꯔꯦꯝꯅꯔꯒ ꯆꯦꯜꯂꯤ꯫ ꯅꯣꯡꯃꯗꯤ ꯈꯪꯍꯧꯗꯅ ꯃꯈꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯅꯥꯏ ꯑꯃ ꯊꯥꯔꯛꯇꯨꯅ ꯄꯥꯎꯖꯦꯜ ꯑꯃ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯁꯂꯥꯏꯉꯥꯟꯕ ꯍꯣꯏꯒꯤ ꯀꯣꯅꯨꯡꯗꯁꯨ ꯊꯨꯡꯂꯔꯤ꯫ ꯄꯥꯎꯖꯦꯜ ꯑꯣꯏꯅ, ꯏꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯤ, ꯅꯅꯥꯏ ꯑꯩ ꯃꯈꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯊꯥꯔꯛꯄꯅꯤ꯫ ꯀꯔꯤ ꯀꯔꯝꯕ ꯋꯥꯅꯣ? ꯇꯝꯃꯨ ꯇꯥꯁꯤ꯫ ꯍꯧꯖꯤꯛ ꯃꯥꯏꯀꯩ ꯃꯔꯤꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯗ ꯇꯤꯃꯨ ꯂꯩꯃꯨ ꯀꯟꯕ ꯑꯃꯗꯤ ꯈꯨꯔꯛꯀꯤꯅ ꯂꯥꯏ ꯁꯥꯕ ꯀꯌꯥ ꯊꯣꯔꯛꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯏꯅꯤꯡꯊꯧꯅ ꯄꯥꯎ ꯑꯁꯤꯗꯪ ꯇꯝꯂꯨꯁꯨ ꯍꯥꯏꯗꯨꯅ ꯊꯥꯔꯛꯄꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯋꯥꯈꯜ ꯇꯥꯔꯦ꯫ ꯃꯈꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯃꯥꯏꯕꯤ ꯃꯔꯤ ꯂꯩꯕꯅ ꯃꯈꯣꯏꯒ ꯋꯥ ꯇꯥꯟꯅꯔꯒ ꯃꯥꯏꯀꯩ ꯃꯔꯤ ꯑꯁꯤ ꯉꯥꯛꯅꯅꯕ ꯈꯪꯍꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯅꯤꯡꯊꯧꯅ ꯈꯪꯂꯦ꯫ ꯊꯥꯒꯠꯆꯔꯤ ꯄꯥꯎ ꯑꯁꯤꯕꯨ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛ꯫ ꯅꯤꯡꯊꯧ, ꯑꯩꯅ ꯊꯥꯒꯠ ꯋꯥꯍꯩ ꯑꯁꯤꯕꯨ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯇꯝꯕꯤꯌꯨ꯫ ꯄꯥꯎꯖꯦꯜꯂꯣꯏ ꯑꯗꯨ ꯅꯤꯡꯊꯧꯗ ꯎꯠꯐꯝ ꯊꯣꯛꯄ ꯕꯦꯕꯥꯔ ꯎꯠꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯑꯃꯥꯏꯕꯤ ꯃꯔꯤ ꯑꯗꯨꯕꯨ ꯀꯧꯔꯣ ꯍꯥꯏꯅ ꯃꯅꯥꯏ ꯑꯃꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯃꯔꯤ ꯑꯗꯨꯁꯨ ꯈꯨꯗꯛꯇ ꯅꯤꯡꯊꯧꯅ ꯀꯧꯔꯛꯂꯕꯗ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯆꯥꯅꯤꯡꯅ, ꯏꯅꯤꯡꯊꯧ, ꯀꯔꯤ ꯀꯔꯝꯕ ꯊꯧꯕꯨ ꯂꯩꯔꯕꯒꯦ? ꯃꯈꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯃꯤ ꯊꯥꯔꯛꯂꯒ ꯄꯥꯎ ꯍꯥꯏꯔꯛꯏꯗꯣ, ꯃꯈꯥ ꯂꯩꯕꯥꯛ ꯑꯃꯗꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯇꯤꯟꯃꯨ ꯂꯩꯃꯨ ꯀꯜꯂꯦ, ꯈꯨꯔꯛꯀꯤ ꯏꯅ ꯂꯥꯏ ꯁꯥꯕ ꯀꯌꯥ ꯂꯩꯔꯦ ꯍꯥꯏꯅ꯫ ꯑꯃꯥꯏꯕꯤ ꯃꯔꯤꯅ ꯀꯔꯤ ꯀꯔꯝꯕ ꯋꯥꯈꯜ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯈꯟꯕꯤꯌꯨ, ꯑꯗꯨꯒ ꯍꯌꯦꯡꯃꯛ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯛꯀꯗꯕꯅꯤ꯫ ꯑꯃꯥꯏꯕꯤ ꯃꯔꯤꯗꯨ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗꯒꯤ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯄꯤꯔꯤꯕ ꯀꯥ ꯑꯗꯨꯗ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯏ꯫ ꯁꯦꯅꯨꯅ, ꯏꯇꯥ ꯆꯥꯅꯤꯡ, ꯀꯔꯤ ꯇꯧꯁꯤꯒꯦ? ꯏꯇꯥꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯍꯥꯏꯔꯛꯎꯗꯣ꯫ ꯑꯁꯨꯝ ꯇꯧꯔꯁꯤ, ꯑꯩꯈꯣꯏ ꯃꯔꯤ ꯂꯝꯕꯤ ꯈꯥꯏꯗꯣꯛꯂꯁꯤ꯫ ꯃꯥꯏꯀꯩ ꯃꯔꯤ ꯁꯨꯡꯗꯥꯏ ꯅꯤꯄꯥꯜ ꯑꯁꯤꯗ ꯇꯤꯡꯃꯨ ꯂꯩꯃꯨ ꯐꯠꯇꯕ ꯑꯃꯗꯤ ꯈꯨꯔꯛꯀꯤ ꯏꯅ ꯂꯥꯏ ꯁꯥꯔꯤꯕ ꯀꯌꯥꯁꯦ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯃꯈꯩ ꯍꯣꯠꯅꯗꯨꯅ ꯃꯨꯊꯠꯀꯗꯕꯅꯤ꯫ ꯄꯦꯅꯨꯅ, ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯆꯠꯀꯅꯤ ꯏꯇꯥꯗꯨꯗꯤ? ꯆꯥꯅꯤꯡꯅ, ꯏꯇꯥ ꯄꯦꯅꯨ, ꯅꯪꯅ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩꯗ ꯉꯥꯛꯎ, ꯏꯇꯥ ꯁꯦꯅꯨ, ꯅꯪꯅ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯗ ꯉꯥꯛꯎꯗꯣ, ꯑꯗꯨꯒ ꯋꯥꯡꯊꯣꯏꯕꯤ, ꯅꯪꯅ ꯃꯈꯥ ꯃꯥꯏꯀꯩ ꯉꯥꯛꯎ, ꯑꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯉꯥꯛꯀꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯑꯋꯥꯕ ꯇꯥꯔꯛꯂ ꯃꯇꯝꯗ ꯃꯪꯂꯥꯟꯅ ꯂꯥꯛꯇꯨꯅ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯅꯗꯨꯅ ꯃꯇꯦꯡ ꯅꯤꯅꯁꯤ꯫ ꯋꯥꯡꯊꯣꯏꯕꯤꯅ, ꯏꯇꯥ ꯆꯥꯅꯤꯡ, ꯑꯋꯥꯡ ꯃꯥꯏꯀꯩꯗꯤ ꯇꯤꯡꯃꯨ ꯂꯩꯃꯨ ꯀꯟꯕꯅꯤ, ꯅꯇꯥ ꯑꯩ ꯑꯣꯏꯅ ꯆꯠꯀꯦ ꯑꯋꯥꯡ ꯃꯥꯏꯀꯩꯗꯣ꯫ ꯆꯥꯅꯤꯡꯅ,
ꯏꯇꯥ ꯋꯥꯡꯊꯣꯏꯕꯤ ꯅꯇꯥ ꯑꯩꯅ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯏꯇꯥ ꯍꯣꯏꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯃꯇꯦꯡ ꯅꯤꯖꯔꯛꯈꯤ ꯏꯇꯥ꯫ ꯃꯈꯣꯏ ꯃꯔꯤꯗꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯨꯡꯁꯤꯅ ꯀꯣꯜꯂꯒ ꯀꯞꯃꯤꯟꯅꯩ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯂꯣꯏꯅ ꯁꯥꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕꯤ ꯃꯔꯤꯅ ꯅꯤꯡꯊꯧꯗꯒꯤ ꯃꯈꯣꯏ ꯃꯔꯤꯕꯨ ꯆꯠꯅꯅꯕ ꯑꯌꯥꯕꯗꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅꯁꯨ ꯌꯥꯕꯤꯔꯦ꯫ ꯑꯃꯥꯏꯕꯤ ꯃꯇꯥ ꯃꯔꯤ ꯑꯗꯨ ꯆꯠꯅꯕ ꯊꯣꯔꯛꯂꯦ꯫ ꯃꯈꯣꯏ ꯊꯣꯛꯂꯛꯄꯗ ꯔꯥꯖꯀꯨꯃꯥꯔ ꯁꯂꯥꯏꯉꯥꯝꯕꯁꯨ ꯄꯥꯎ ꯇꯥꯔꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯆꯥꯅꯤꯡꯕꯨ ꯀꯧꯔꯛꯏ꯫ ꯆꯥꯅꯤꯡ, ꯅꯪ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ? ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯇꯝꯂꯝꯂꯕꯗꯤ ꯑꯩꯒꯤ ꯈꯨꯜ ꯑꯁꯤꯗ ꯍꯜꯂꯛꯇꯨꯅ ꯀꯣꯅꯨꯡ ꯀꯥꯔꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯊꯧꯅꯥ ꯐꯕꯤ ꯀꯠꯊꯣꯛꯄꯗꯨꯅ ꯃꯁꯔꯨꯛ ꯑꯣꯏꯖꯔꯕꯤ ꯑꯃꯥꯏꯕꯤ ꯃꯔꯤꯗꯨ ꯔꯥꯖꯀꯨꯃꯥꯔ ꯁꯂꯥꯏꯉꯥꯟꯕꯒꯤ ꯐꯣꯡꯗꯣꯛꯍꯧꯗ꯭ꯔꯕ ꯅꯨꯡꯁꯤꯕꯗꯨ ꯈꯪꯍꯨꯊꯛꯇ ꯃꯥꯡꯍꯧꯔꯦ꯫ ꯈꯪꯗꯕ ꯅꯠꯇꯦ ꯑꯃꯥꯏꯕꯤ ꯆꯥꯅꯤꯡꯁꯨ, ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯈꯤꯕꯤ ꯑꯣꯏꯕꯅ ꯈꯪꯅ ꯈꯪꯅ ꯎꯅ ꯎꯅ ꯃꯤꯠ ꯇꯥꯡꯁꯤꯟꯅꯈꯤꯕꯅꯤ꯫